ngasi police tagi phongba pawgi matung inna Thawbal district ke Hairok police station na konba YBC club ki manakta leiba STC office ta ngasi ayuk anganbada pung 2 minute kunrom tabada Thawbal district police ke QRT chamasupna mapan humfutaruk amadi marifuttaruk suba CRPF battalion gi platoon RAF ki 99 A company ge apun khutpu amana thibu humbagi thabak chathabada KCP PWG gi mioi taret khutlai ga konana fagat pangam khre hairi police ki pauna hai ngasi khutlai ga konana fagalaba mioi sing adu Waikhom tinku chahi 19 apokpa Waikhom Pranjit Imphal East district Porompat tagi MD Riwas Elias Pat apokpa MD Rafiq Nongada dagi angom Bobby Elias wataba chahi 19 apokpa angom imo Thongjudagi Ningthauzam Chauba Elias Hingchaba Chahi 19 apokpa Ningthauzam Kulabidu Thawbal Laisang Them dagi Laisang Them Tomba Elias Thabal apokpa L Dashu Thawbal district ki Foidel Moirangpalli dagi MD Sirazuddin Elias Kham Chahi 95 apokpa MD Ito amadi Chahi 15 khakta ngaijariba juvenile amasu yauri makhoi combined team na Megjin ga konana insas LMG ama Megjin amaga konana insas rifle ani Megjin ahum ga konana carbine ama Megjin ga konana MA3 MK 11 rifle ama SLR rifle gi Megjin ama insas rifle gi 5.56 mm gi kapayari ba maru humfutara taru 9 mm gi kapayari ba maru humfumapan SLR gi kapayari ba maru ahum 0.303 bolt action gi kapa yariba maru tara humdoi radio handset ahum Honda Activa 6G blue machugi ama 4 wheeler angoba masugi Chevrolet Pit first registration number na MN01S6442 loinana KCP PWG thaba batch 19 amadi MPA thaba batch mari fagat pangam ki hairi